ꯃꯔꯨꯞꯁꯤꯡꯕꯨ ꯐꯨꯡꯒꯥ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯈꯔ ꯋꯥꯍꯟꯊꯣꯛꯀ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯄꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇꯕꯗ ꯑꯃꯒ ꯑꯃꯒ ꯃꯣꯠ ꯈꯦꯟꯅꯕꯗꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯃꯗ ꯑꯃꯒ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕꯗꯒꯤ ꯃꯥꯅ ꯈꯜꯂꯤꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯆꯨꯝꯃꯤ ꯍꯥꯏꯅ ꯆꯨꯝꯅ ꯌꯦꯠꯅꯔꯝꯕꯗꯒꯤ ꯁꯧꯒꯠꯅꯔꯛꯇꯨꯅ ꯑꯃꯒ ꯑꯃꯒ ꯈꯟꯅꯔꯛꯇꯨꯅ ꯋꯥꯊꯣꯛ ꯆꯥꯎꯊꯣꯔꯛꯇꯨꯅ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄꯕꯨ ꯍꯥꯏꯕꯅꯤ꯫ ꯏꯆꯝ ꯆꯝꯅ ꯑꯃꯗꯤ ꯁꯝꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯕꯗ ꯋꯥꯍꯩ ꯋꯥꯇꯥ ꯍꯩꯇꯕ ꯊꯧꯔꯥꯡ ꯍꯩꯍꯧꯗꯕꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯅꯅꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯈꯪꯖꯤꯟꯅꯗꯕ ꯍꯩꯖꯤꯟꯅꯗꯕ ꯁꯥꯔꯤꯕ ꯃꯤ ꯑꯗꯨꯗ ꯐꯅ ꯈꯪ ꯍꯩꯅꯕ ꯇꯥꯛꯂꯕꯁꯨ ꯇꯧꯁꯤꯟꯅꯕ ꯃꯤ ꯑꯣꯏꯕꯅ ꯄꯥꯛ ꯍꯦꯛ ꯊꯨꯅ ꯈꯪꯉꯤ ꯍꯩꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯂꯣꯏ꯫ ꯇꯁꯦꯡꯅ ꯈꯪꯗꯕ ꯎꯗꯕ ꯑꯃꯗ ꯇꯥꯛꯂꯕꯗꯤ ꯃꯥꯒꯤ ꯈꯪꯐꯝ ꯊꯣꯛꯄ ꯎꯐꯝ ꯊꯣꯛꯄ ꯆꯥꯡ ꯑꯗꯨꯗ ꯈꯪꯂꯛ ꯎꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯕ ꯁꯥꯔꯤꯕ ꯇꯧꯁꯤꯟꯅꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯐꯅ ꯇꯥꯛꯂꯕꯁꯨ ꯈꯪꯗ ꯎꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯇꯥꯛꯂꯨꯕꯒꯤ ꯑꯔꯦꯝꯕ ꯑꯣꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯍꯨꯔꯥꯟ ꯃꯇꯨꯡ ꯃꯩꯔꯤꯡꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯥꯟꯅꯗꯕꯗ ꯁꯦꯝ ꯁꯥꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯨꯅ ꯑꯋꯥ ꯑꯅꯥ ꯅꯪꯗꯨꯅ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯂꯕ ꯁꯣꯛꯄ ꯌꯥꯕ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯊꯣꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯍꯧꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ ꯁꯟꯅ ꯎꯔꯣꯛ ꯊꯣꯡ ꯂꯥꯜꯂꯕꯁꯨ ꯎꯏ ꯍꯥꯏꯒꯅꯨ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯣꯏꯊꯣꯛꯇꯕ ꯃꯤꯅ ꯊꯥꯖꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯐꯅ ꯑꯆꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯃꯤꯅ ꯊꯥꯖꯕꯤꯔꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯗꯕ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯉꯥꯡꯂꯨꯔꯕꯁꯨ ꯋꯥ ꯑꯗꯨꯗ ꯊꯥꯖꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣꯏꯅ ꯂꯧꯈꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯄꯗ ꯂꯐꯨꯠ ꯀꯥꯔꯒ ꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯂꯨꯝꯅ ꯂꯧꯅꯩ꯫ ꯃꯁꯥꯒꯤ ꯃꯒꯨꯟ ꯏꯖꯠ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯌꯥꯎꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯎꯔꯧ ꯂꯩꯕꯨꯡꯅ ꯁꯟ ꯁꯥꯕ ꯃꯣ ꯈꯣꯡꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯣꯏꯗꯕ ꯁꯥꯁꯤꯟꯅꯕꯅ ꯑꯁꯦꯡꯕꯈꯛ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯆꯨꯝꯕ ꯑꯐꯕ ꯃꯤ ꯐꯅ ꯁꯥꯗꯨꯅꯁꯨ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯐꯅ ꯀꯨꯞꯁꯤꯟꯗꯨꯅꯁꯨ ꯃꯁꯥꯒꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯂꯛꯇꯨꯅ ꯑꯐꯕ ꯃꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯑꯌꯨꯛꯇ ꯄꯥꯜ ꯊꯥꯔꯒ ꯅꯨꯡꯊꯤꯜꯗ ꯄꯥꯟ ꯐꯨꯛꯄ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯆꯅꯤꯡ ꯇꯥꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯗꯕ ꯋꯥꯈꯜ ꯊꯦꯟꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯈꯟꯊꯗ꯭ꯔꯤꯉꯩꯗ ꯊꯕꯛꯇꯨ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯈꯤꯕꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯒꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯁꯟ ꯍꯥꯠꯂꯒ ꯈꯣꯡꯎꯞ ꯗꯥꯟ ꯇꯧꯕ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯃꯔꯣꯝꯗ ꯑꯐꯕ ꯁꯥꯕ
ꯃꯤꯌꯥꯝꯗꯕꯨ ꯆꯥꯏꯗꯨꯅ ꯈꯔꯗꯪ ꯀꯥꯟꯅꯕ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯍꯥꯟꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯈꯤꯗ꯭ꯔꯤꯕ ꯄꯥꯎꯔꯧ ꯑꯥꯔꯊ꯭ꯔꯒ ꯂꯣꯏꯅꯅ WhatsApp ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫